ꯈꯨꯡꯒꯪ ꯑꯃꯈꯛꯇꯪꯗ ꯍꯧꯃꯤꯟꯅꯔꯛꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤ X ꯑꯃꯒ Y ꯑꯃꯒ Y ꯁꯤꯅ X ꯁꯦ ꯍꯥꯠꯄꯤꯈꯤꯕ ꯀꯣꯐꯤ ꯄꯤꯊꯛꯑꯒ ꯀꯣꯐꯤ ꯊꯛꯑꯒꯕꯨ ꯃꯤꯁꯤ ꯀꯃꯥꯏꯅ ꯁꯤꯟꯅꯒꯦꯕ ꯀꯣꯐꯤ ꯊꯛꯄꯗ ꯃꯤ ꯁꯤꯟꯅꯕ꯭ꯔꯥ ꯀꯣꯐꯤ ꯊꯛꯄꯗ ꯃꯤ ꯁꯤꯟꯅꯩꯌꯦꯕ ꯀꯣꯐꯤ ꯑꯗꯨꯗ ꯍꯨ ꯊꯥꯛꯆꯟꯕ ꯇꯥꯔꯒꯗꯤ ꯃꯤꯗꯨ ꯁꯤꯕ ꯇꯥꯕꯅꯤ ꯀꯃꯥꯏꯅ ꯍꯥꯠꯈꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ Y ꯁꯤꯅ X ꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤꯕꯁꯤ RR ꯁ꯭ꯇꯣꯔꯤꯅꯤ ngasisu mayam gidamakta kanagumba amagi punsida asengba thokhiba wari mapuduna laksari mayam puna taminasi mayam puna khangminasi X amadi Y makhoi anisi khungang amadagi hauminarakibani makhoina picture piklingai dagi tinrakpaduna faniyamna chawraba haibadi chahi 15 16 sura aba adwai fawbada makhoi ani aduki matik luna tinarakhi animak nupi ngaktani mabani se best friend habatare amana amagi best friend ni picture piklingai dagi sannaminaraktana school chatminaraktana tuition chatminaraktana torokpaduna sum chawra aga kharani lairaba matungda haibadi matam khara chatkraba matungda X se mayum thadoktuna mapalamda larik tamba chatpataki X haribanu pisidi aphabani ko aduga Y haribanu pisina phatabini wari sida han haidok hawreni amana aphabani amana phatabani ko ngasagi X sina mapalamda larik tamba chatkhiba matam sida Y sina yamna sauninglam karigino habda madi mayumdagi hendoktana lehawi aduga magi mamanabi X tuna mapalamda haibadi higher education gi damakta chatkhibaduda mahak aduki matik kalaklammeba magi mamanabi X tuna mapalamda chatkraba matungda mahak mathanda leibado yamna nungai jaramdeba mahak wakal makal khanbasu hawroklami mahakna mapalamda chatlaga aina mapalam chatpa phangdaba haida adumai tawdana X tu mapalamda chattuna magi larik tamgadaba khotgadaba loina loire haraga ma nongma nupa ama thingnaki haibadi magi punsida nupa ama lakhi habatare sigi matang sida ngahaktang thamgisiko aduga kaidori kharani leiraba matungda ngasai nupi si magi larika se loina tamba loiraga masi thabak taunabagidamakta magi laifam haibatare magi laifam aduda mayumduda halaga leiraba matamda ngasai gi Y siga unaraga su yamna Y sina haibadi yamna harauba phongdokpagi mahutta ihei hainadaba mangonda kalak boy yengthi boy kainom itau tawraga waga singang bakot pahanaga hanagi matau ga sungan manadaba haibatare aduna maram oraga ek su yamna nungai jaramdeba karigino aigi imanabi sina aina sumaina halaga kuina mapalamda leiraga halaini aina mima oraga sida halakan sidadi mana ibo harau welcome tawbigi mahutta aingonda hairoi wa hai angonda yengoi miting se karigino haidana ngasai X se su khanjarameba adumai tawdana ngasai gi moigi tawgada khotgadaba ngasai gi Y gi tawgadaba khotgadaba singgadaba X tawgadaba khotgadaba singba loi tawe mai magi tawphom thokpa loina lei mai magi mafamda loi leine habtare nongmodi X na Y sida hairameba imanabe ai nupa ama khangnare nang di hoji phawu nupa khangnadri bad adu ngasai gi Y sina hairaklameba noidi nasak phajabani na nupa na dum tanarak patabani akhodi sakti bani na nupa na amta tanamiraktre adudaiduda X sina phagiga tawraga okay makhoi ani si adum su nokmina ba habatare ko adu ngasai gi X sina hairise aigi nupa du aina muk porake aduga nang su masak khangna hange porkanu da talida adum bana pana hagi wari watai do angunda torkanu ai nupa na hagi maramda ai kemta ai changdiba porkanu ga na adumana hairni ko adu nupi du na haibadi X tu na yada ba habatare ai nanga soidana khangna hangani nang aigi best friend natro aigi wari kudimak nangonda loina taminatro adu bataragadi aigi nupa se porakani sungsoi soidana porakani nanga khangna hangani sini adumai tawdana namdana ngasai gi X sina magi nupa se magi khangna jaba nupa se boyfriend se mayumda purga laeba khangna halle ngasai gi Y siga maming matha haina dana kari tawe haina dana ada ngasai gi nupa sigi businessman achoba maneba aduga nupi sisu ngasai gi nupa siga punna business tawminaba nupi amaneba X se aduga ngasai gi Y sina mayumdagi sungen hendoktab mayumda dum leiba haibatare thabak tawdab adumai tawdana khangna halle hairaga mabani se chatkreba X se aduga Y se masa mathanda khalle moina mi oiba aina mi oidaba aina yumsidagi hendoktaba moina lam koiba aidi kem oidi sile man kanjais ado miyoibagi wakhalonda phattaba wakhalon se amukhakhtang changhiba taragadi hongdokpada irai laina thokteba aduna maram oiraga mahaki wakhalda phattaba wakhalon khangiba myamdo ma se kalakpado haibdi ngasai gi nupi duga nupaduga kalaidana mana kalakpaduni ko haise aduna maram oiraga ma se nongmagi thabakse
ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯊꯕꯛ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯣꯡꯃ ꯉꯁꯥꯏꯒꯤ ꯁꯨꯝ ꯈꯪꯅꯔꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥꯗꯨꯒ ꯈꯪꯅꯔꯕꯅꯤꯅ ꯅꯝꯕꯔꯒꯗꯣ ꯂꯩꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤꯗꯤ ꯅꯣꯡꯃ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯗꯤ ꯋꯥꯏꯁꯤꯅ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯌꯦꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯐꯕ꯭ꯔꯅꯦ ꯈꯣꯠꯄ꯭ꯔꯅꯦ ꯅꯨꯄꯥꯗꯨꯅ ꯐꯩ ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯦ ꯑꯗ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦꯁꯤꯅꯤ ꯋꯥꯏꯁꯤꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨꯁꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯅ ꯋꯥꯏꯁꯤꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯑꯩꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯑꯩ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔꯤ ꯑꯗꯨꯗꯨꯅ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯐꯝ ꯊꯣꯛꯏ ꯁꯤꯅꯤ ꯅꯨꯄꯥꯗꯨꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯍꯣꯏ ꯅꯣꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤꯅ ꯅꯪꯅꯕꯨ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯂꯝꯆꯠ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯀꯔꯤꯅꯣꯗ ꯃꯉꯣꯟꯗꯗꯤ ꯑꯗꯨꯝꯕ ꯂꯝꯆꯠ ꯆꯨꯝꯗꯕ ꯈꯣꯠꯇꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯏꯕ ꯑꯩꯒ ꯑꯁꯨꯛ ꯀꯨꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯏꯁꯦ ꯑꯩ ꯍꯥꯏꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯝꯆꯠ ꯐꯠꯇꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯊꯦꯡꯅꯈꯤꯗ꯭ꯔꯤꯅ ꯍꯥꯏꯕ ꯑꯗꯣ ꯋꯥꯏꯁꯤꯅ ꯑꯃꯨꯛ ꯍꯥꯏꯕ ꯅꯪꯅ ꯊꯦꯡꯅꯗꯅ ꯇꯧꯔꯤꯅꯦ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯉꯛꯀꯅꯤ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯊꯝꯃꯦ ꯉꯁꯥꯏꯒꯤ ꯄꯥꯎꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯇꯝꯁꯤꯜꯂꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯦꯛꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯋꯥꯏꯗꯨꯅ ꯁꯨꯃꯥꯏ ꯁꯨꯃꯥꯏ ꯍꯥꯏꯔꯛꯑꯦ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯁꯤꯅꯤ ꯑꯗꯒꯤ ꯑꯦꯛꯁꯤꯅ ꯀꯩꯅꯣ ꯍꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯑꯩ ꯃꯔꯝꯗ ꯀꯃꯥꯏꯅ ꯍꯦꯛꯇ ꯄꯉꯥꯡ ꯉꯥꯡ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯃꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤꯅꯤ ꯑꯩꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯃꯉꯣꯟꯗ ꯑꯝꯇ ꯄ꯭ꯔꯨꯐ ꯄꯤꯌꯣ ꯍꯥꯏꯌꯣꯕ ꯉꯁꯤ ꯐꯥꯎꯕꯗ ꯂꯣꯏꯅꯔꯛꯄꯗ ꯃꯥꯒ ꯑꯩꯒ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯈꯤꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯇꯗ ꯑꯩ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯅ ꯑꯝꯇ ꯄꯤꯌꯣ ꯍꯥꯏꯌꯣꯅ ꯁꯤꯅꯤ ꯍꯥꯏꯁꯤ ꯑꯦꯛꯁꯤꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯑꯩ ꯅꯪꯕꯨꯗꯤ ꯊꯥꯖꯩ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯏꯕꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩ ꯈꯪꯅꯤꯡꯉꯤ ꯁꯤꯅꯤ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯥꯏꯖꯁꯅꯨ ꯑꯗꯨꯕꯨꯗꯤ ꯏꯃꯥꯟꯅꯕꯤꯅ ꯐꯥꯒꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯒꯁꯨ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯒꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕꯗꯨꯗꯤ ꯃꯥꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤꯅꯤ ꯑꯗꯨꯗꯨꯅ ꯀꯩꯝꯇ ꯇꯧꯔꯣꯏ ꯀꯩꯝ ꯈꯜꯂꯨꯅꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝꯁꯦ ꯈꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯥꯡꯖꯕ ꯇꯥꯔꯒꯁꯨ ꯋꯥꯏꯗꯨꯅ ꯉꯥꯡꯖꯕ ꯇꯥꯔꯒꯁꯨ ꯐꯠꯇꯕ ꯄꯥꯎ ꯃꯌꯥꯝꯗꯣ ꯇꯝꯁꯤꯜꯂꯛꯄ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯄꯥꯎꯅꯦꯕ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤꯅ ꯀꯩꯝꯇ ꯈꯜꯂꯨꯗꯦꯕ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯀꯩꯝꯇ ꯈꯜꯂꯨꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯔꯅꯤꯃꯨꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯤ ꯉꯁꯥꯏꯒꯤ ꯋꯥꯏꯁꯤꯅ ꯑꯦꯛꯁꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯕꯅꯦꯕ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦꯅ ꯃꯥꯗꯤ ꯗ꯭ꯔꯒꯁꯨ ꯆꯥꯏ ꯅꯤꯁꯥꯁꯨ ꯆꯥꯏ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯅꯨꯄꯥꯁꯦ ꯑꯁ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯗꯣ ꯑꯩꯒꯁꯨ ꯅꯝꯕꯔ ꯂꯩꯅꯔꯤꯅꯤ ꯑꯩꯒ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯃꯥꯒꯤ ꯃꯆꯤꯜꯗꯨꯗꯒꯤ ꯑꯐꯕ ꯋꯥꯍꯩ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ ꯅꯨꯄꯥꯗꯨꯕꯨꯅ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯒꯤ ꯋꯥꯏꯁꯤꯅ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯤꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯅꯪ ꯉꯥꯡ ꯃꯌꯥꯝꯗꯨꯕꯨ ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯀꯣꯊꯣꯛꯑ ꯉꯥꯡ ꯃꯌꯥꯝꯗꯨꯕꯨ ꯑꯗꯨꯕꯨ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩ ꯁꯨꯝ ꯅꯪ ꯌꯦꯡꯒꯦꯅ ꯌꯦꯡꯉꯛꯄꯅꯦ ꯅꯪ ꯑꯗꯨꯝ ꯅꯆꯤꯟꯗꯨꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯊꯣꯛꯂꯛꯏꯁꯦ ꯅꯀꯣꯛꯇꯨꯗ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗꯨ ꯑꯗꯨꯝ ꯈꯜ ꯂꯩꯔꯕꯣꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯋꯥꯏꯁꯤꯅ ꯑꯃꯨꯛ ꯑꯩ ꯐꯠꯇꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯅ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯗ ꯀꯃꯥꯏꯅ ꯐꯠꯇꯕ ꯑꯣꯏꯗꯕ ꯉꯥꯡꯗꯣꯏꯅꯣ ꯁꯤꯅꯦꯕ ꯋꯥꯏꯁꯤꯁꯨ ꯍꯥꯏꯕꯗꯤ ꯀꯪ ꯌꯦꯠꯅꯦꯕ ꯌꯦꯠꯔꯤꯁꯦ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯊꯦꯝꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯤꯅ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯈꯟꯗ ꯈꯟꯖꯟꯒꯅꯨ ꯑꯩꯁꯨ ꯀꯩꯝꯇ ꯈꯟꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅ ꯑꯗꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯉꯁꯥꯏꯒꯤ ꯋꯥꯏꯁꯦ ꯐꯔꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯥꯒꯤ ꯑꯁꯦꯡꯕꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯁꯤꯅꯤ ꯑꯗ ꯑꯦꯛꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯩ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯅꯤꯁꯥ ꯆꯥꯗꯦ ꯀꯅꯥꯅꯣ ꯍꯥꯏꯅꯣ ꯀꯅꯥ ꯍꯥꯏꯅꯣꯕ ꯃꯥ ꯅꯤꯁꯥ ꯆꯥꯏꯅꯣ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯔꯒ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯅꯤꯁꯥ ꯃꯆꯤꯜꯗ ꯅꯤꯁꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯇꯪ ꯇꯪꯈꯤꯗ꯭ꯔꯤꯕꯅꯤ ꯑꯩꯅ ꯈꯪꯉꯤ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯒ ꯂꯣꯏꯅꯔꯤꯅꯤ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯁꯤꯅꯤ ꯅꯪ ꯈꯪꯉꯒꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯨꯐꯇꯣ ꯑꯩꯉꯣꯟꯗ ꯄꯤꯌꯣꯅ ꯍꯥꯏꯕꯅꯦꯕ ꯑꯦꯛꯁꯤꯅ ꯑꯗꯨꯒꯤ ꯋꯥꯏꯁꯤꯁꯨ ꯄꯤꯅꯤ ꯑꯩ ꯅꯣꯏꯒꯤ ꯄ꯭ꯔꯨꯐꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯏꯒꯤꯗꯃꯛꯇ ꯐꯅꯕ ꯉꯥꯡꯉꯒ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯤꯕꯗꯣ ꯃꯗꯨꯗꯤ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯅꯁꯥꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯑꯩꯁꯦ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯕ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯕꯨ ꯑꯋꯥꯕ ꯇꯥꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯁꯤꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐꯇꯣ ꯄꯤꯌꯣꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔꯅꯤ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯗꯤ ꯋꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯛꯁꯀꯤ ꯅꯨꯄꯥꯁꯤꯗ ꯐꯣꯟꯁꯦ ꯇꯧꯁꯜꯂꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ
ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯁꯥꯎꯔꯒ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯁꯦ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯨ ꯑꯩ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯁꯤꯡ ꯍꯥꯏꯌꯣ ꯁꯤꯅꯤ ꯅꯪꯅ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯊꯥꯖꯜꯂꯤꯕ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯁꯤꯅꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯦ ꯑꯩ ꯅꯉꯣꯟꯗ ꯐꯣꯇꯣ ꯊꯥꯈꯤꯕ ꯑꯝꯇ ꯂꯩꯇꯦꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯨ ꯍꯥꯏꯅ ꯅꯪꯅ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯖꯨꯒꯣꯠ ꯆꯥꯗꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯑꯦ ꯐꯤ ꯊꯣꯛꯇꯣꯛꯄ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯑꯦ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯅꯪ ꯑꯩꯁꯦ ꯅꯪꯅ ꯍꯦꯛ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯅꯣ ꯁꯤꯅꯤ ꯅꯨꯄꯥꯁꯤ ꯁꯥꯎꯒꯠꯂꯛꯑꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯍꯧꯔꯣ ꯑꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯊꯥꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯔꯦꯀꯣꯔꯠ ꯂꯣꯏ ꯇꯧꯍꯧꯔꯕꯖꯥꯠꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯔꯦꯀꯣꯔꯠꯇꯣ ꯉꯁꯥꯏꯒꯤ ꯑꯦꯛꯁꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯒ ꯇꯥꯍꯟꯕꯅꯦꯕ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕꯗꯣ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯇꯥꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤꯁꯦ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯂꯥꯟꯅ ꯈꯟꯕꯗꯤ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯑꯃꯨꯛꯃꯨꯛꯁꯨ ꯈꯟꯗꯕꯗꯤ ꯉꯝꯗꯦꯕ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯖꯨꯒꯣꯠ ꯆꯥꯗꯕꯤ ꯐꯣꯇꯣ ꯊꯥꯖꯜꯂꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯃꯨꯛꯁꯨ ꯊꯥꯖꯐꯝꯁꯨ ꯊꯣꯛꯑꯦ ꯑꯃꯨꯛꯁꯨ ꯊꯥꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯄ꯭ꯔꯨꯞꯇꯨꯁꯨ ꯐꯪꯕꯁꯨ ꯑꯣꯏꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯈꯜꯂꯤꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯑꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕ ꯍꯧꯅꯗꯦ ꯍꯦꯛꯇ ꯄꯥꯡꯒꯜ ꯊꯣꯛꯑꯣꯏꯕ ꯉꯥꯡꯕ ꯉꯝꯕꯒꯤ ꯑꯗꯣ ꯃꯥꯅ ꯉꯥꯡꯕ ꯉꯝꯃꯛꯏꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯐꯠꯇꯕ ꯂꯤꯆꯠꯁꯦ ꯆꯠꯂꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯗꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯔꯦꯀꯣꯔꯠꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯒ ꯎꯅꯩꯌꯦꯕ ꯑꯦꯛꯁꯁꯤꯒ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯑꯗ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅ ꯍꯪꯉꯤ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤ ꯅꯪꯅ ꯁꯤꯒꯤ ꯂꯤꯆꯠꯁꯦ ꯆꯠꯇꯅ ꯏꯃꯥꯟꯅꯕꯤꯗꯨꯅ ꯉꯝꯃꯒ ꯍꯥꯏꯔꯛꯏꯁꯦ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏꯗꯣ ꯀꯃꯥꯏꯅ ꯍꯥꯏꯔꯝꯗꯣꯏꯅꯣ ꯁꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯁꯥꯎꯖꯜꯂꯦ ꯑꯗ ꯅꯨꯄꯥꯁꯤꯅ ꯅꯪꯁꯨ ꯌꯥꯎꯅ ꯉꯥꯎꯔꯕ꯭ꯔꯥ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯒ ꯅꯪꯒꯁꯦ ꯉꯥꯎꯁꯦ ꯆꯞ ꯃꯥꯟꯅꯔꯕ꯭ꯔꯥ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯥꯖꯔꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯖꯜꯂꯛꯑꯒ ꯅꯪꯅ ꯂꯧꯔꯤꯕꯗꯣ ꯅꯪꯒꯤ ꯀꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯟꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤ ꯈꯟꯊꯔꯛꯑꯦ ꯆꯨꯝꯃꯤꯅꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯥꯖꯩ ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯥꯖꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯋꯥ ꯄꯪꯇꯝ ꯇꯝꯃꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯝ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯈꯪꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤꯗꯨꯅ ꯉꯥꯡꯕ ꯉꯥꯡꯉꯒꯁꯨ ꯍꯧꯔꯛꯑꯒꯁꯨ ꯃꯕꯥꯅꯤꯁꯦ ꯃꯥꯟꯅꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯒ ꯁꯨꯡꯑꯣꯟ ꯑꯣꯟꯁꯟꯗ꯭ꯔꯦꯕ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯗ꯭ꯔꯦ ꯅꯝꯕꯔ ꯐꯥꯎꯕꯗ ꯕ꯭ꯂꯣꯛ ꯇꯧꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯇꯧꯕꯗꯒꯤꯗꯤ ꯀꯩꯗꯧꯏ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯋꯥꯏꯁꯤꯅ ꯑꯦꯛꯁꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯀꯞꯄꯒ ꯂꯥꯎꯔꯒ ꯍꯥꯏꯕꯅꯦꯕ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯠꯇꯦ ꯑꯁꯨꯛ ꯀꯨꯏꯅ ꯏꯕꯥꯅꯤ ꯂꯣꯏꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄ ꯇꯤꯟꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯃꯇꯝꯗ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯛꯄ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯊꯥꯖꯗꯗꯅ ꯑꯩꯉꯣꯟꯗꯒ ꯕ꯭ꯂꯣꯛꯀ ꯄꯤꯔꯛꯇꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯗꯣ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯃꯥꯟꯅꯕꯤꯅꯤ ꯁꯤꯅꯤ ꯉꯁꯥꯏꯒꯤ ꯋꯥꯏꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯦꯛꯁꯇꯣ ꯐꯠꯇ꯭ꯔꯗꯤ ꯀꯅꯥꯅꯣ ꯋꯥꯏꯁꯤꯅꯤꯀꯣ ꯑꯦꯛꯁꯇꯨ ꯅꯠꯇꯦꯕ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯅꯠꯇꯦꯕ ꯐꯠꯇ꯭ꯔꯗꯤ ꯃꯍꯥꯛꯅꯦꯕ ꯀꯔꯤꯒꯤ ꯐꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯊꯕꯛ ꯆꯥꯎꯅ ꯇꯧꯈꯠꯂꯛꯄ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄꯗꯨꯅ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯗꯤ ꯅꯨꯄꯥ ꯀꯣꯏꯗꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯨꯄꯥ ꯀꯣꯏꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯒ ꯍꯥꯏꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯈꯣꯠꯂꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯃꯇꯝꯁꯤꯗ ꯂꯣꯏꯅ ꯍꯥꯏꯔꯦꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯍꯧꯖꯤꯛ ꯕ꯭ꯂꯣꯛꯀ ꯇꯧꯕꯤꯔꯛꯇꯅ ꯋꯥꯔꯤꯐꯥꯎ ꯁꯥꯕꯤꯔꯛꯇꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯏꯁꯦ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯃꯥꯒꯤ ꯃꯁꯛ ꯁꯨꯡ ꯎꯔꯣꯏ ꯑꯩ ꯃꯥꯒꯁꯨ ꯇꯤꯟꯅꯔꯣꯏ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯛꯁꯀꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯅꯨ ꯃꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯉꯥꯏꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯈꯠꯅꯒꯅꯨ ꯆꯩꯅꯒꯅꯨ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯃꯤꯟꯅꯃꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯈꯣꯠꯄꯁꯦ ꯌꯥꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯋꯥꯏꯁꯦ ꯃꯥꯁꯦ ꯀꯞꯁꯟꯅꯔꯒ ꯆꯠꯈ꯭ꯔꯦ ꯑꯦꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯈꯥꯝꯃꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯐꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕꯗꯣ ꯑꯃꯠꯇ ꯊꯝꯅꯔꯣꯏꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯩ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯪꯅ ꯊꯥꯖꯐꯝ ꯊꯣꯛꯏ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯐꯠꯇꯕ ꯇꯧꯈꯤꯗ꯭ꯔꯤ ꯅꯪꯒꯤꯗꯃꯛꯇ ꯐꯅꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ
ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯈꯟꯕꯤꯒꯅꯨ ꯑꯩꯁꯨ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯗꯨ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯀꯅꯥꯅ ꯍꯥꯏꯔꯛꯄ ꯋꯥꯅꯣ ꯀꯔꯤ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯅꯨꯄꯥꯗꯨꯗꯁꯨ ꯀꯔꯤꯒꯤ ꯅꯪꯅ ꯇꯝꯃꯨꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯁꯨ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯌꯥꯔꯦ ꯂꯩꯈ꯭ꯔꯁꯅꯨ ꯈꯪꯕ ꯉꯝꯗꯕꯗꯨꯅ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯁꯤ ꯈꯣꯠꯂꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯁꯟꯅꯕ ꯄꯨꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯃꯤꯟꯅꯗꯅ ꯑꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯀꯩꯗꯧꯔꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯃꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯀꯥꯔ ꯐꯖꯕ ꯑꯇꯥꯡꯕ ꯀꯥꯔ ꯑꯃ ꯊꯧꯔ ꯂꯥꯛꯄ ꯑꯗꯨꯗꯩꯗꯨꯗ ꯀꯩꯗꯧꯔꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯁꯤꯅꯗꯤ ꯋꯥꯏꯗꯣ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯀꯥꯔ ꯑꯍꯥꯟꯕꯒ ꯂꯩꯔꯛꯄꯒꯁꯤ ꯌꯥꯝꯅ ꯎꯠꯆꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯏꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯊꯧꯖꯤꯜꯂꯒ ꯑꯩꯒꯤ ꯀꯥꯔ ꯑꯍꯟꯕ ꯑꯃ ꯂꯩꯔꯛꯑꯦ ꯇꯨ ꯌꯦꯡꯉꯣ ꯏꯕꯥꯅꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯈꯣꯠꯂꯨꯁꯤ ꯍꯥꯏ ꯅꯣꯡꯃ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯔꯁꯤ ꯌꯦꯡꯍꯟꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯅꯨꯄꯤꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤꯕ ꯀꯥꯔꯒ ꯊꯧꯒꯠꯂꯛꯇꯅ ꯑꯗꯒꯤ ꯃꯈꯜ ꯃꯈꯜ ꯇꯧꯔꯛꯄꯗꯨꯗ ꯌꯨꯝꯒꯥꯁꯦ ꯋꯥꯡ ꯁꯥꯒꯠꯂꯛꯄ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯆꯥꯛꯑꯒ ꯑꯣꯝꯆꯥꯛꯅꯔꯒ ꯑꯗꯨꯝ ꯂꯩꯕꯤꯗꯨꯅꯦꯕ ꯀꯜꯂꯛꯄꯤꯗꯨꯅꯦꯕ ꯃꯤꯅ ꯑꯐꯕ ꯑꯣꯏꯈ꯭ꯔꯒ ꯃꯤꯅ ꯀꯥꯔ ꯇꯣꯡꯈ꯭ꯔꯒ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯒ ꯀꯜꯂꯛꯄꯤꯗꯨꯅꯦꯕ ꯃꯉꯣꯟꯗ ꯇꯧꯔꯤꯁꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯁꯤ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯠꯊꯔꯛꯏꯕ ꯋꯥꯔꯤꯗꯨꯅꯤꯀꯣ ꯑꯗꯨꯗꯩꯗꯨꯗ ꯀꯩꯗꯧꯔꯤ ꯅꯣꯡꯃ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯗꯤ ꯋꯥꯏꯁꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯦꯛꯁꯁꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯗ ꯀꯧꯔꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯗꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯇꯧꯃꯤꯟꯅꯔꯦ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯗꯧꯔꯤ ꯑꯩ ꯀꯣꯐꯤ ꯂꯣꯜꯂꯛꯀꯦ ꯀꯣꯐꯤ ꯊꯛꯁꯦꯅ ꯍꯥꯏ ꯍꯣꯏ ꯂꯣꯜꯂꯛꯑꯣꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯑꯦꯛꯁꯁꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯏꯁꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯐꯤꯁꯦ ꯐꯖꯅ ꯁꯦꯝꯂꯒ ꯀꯣꯐꯤꯁꯦ ꯄꯨꯔꯒ ꯊꯣꯛꯂꯛꯑꯦ ꯃꯥꯒꯤ ꯑꯃ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯑꯃ ꯑꯗꯨꯒ ꯀꯣꯐꯤꯁꯦ ꯊꯛꯄ ꯍꯧꯅꯔꯛꯑꯦ ꯊꯛꯄ ꯍꯧꯅꯔꯛꯑꯕ ꯃꯇꯨꯡꯗ ꯀꯣꯐꯤꯁꯦ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯃꯈꯥꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯕꯥꯛ ꯃꯈꯥꯁꯤꯗ ꯄꯠꯇ꯭ꯔ ꯑꯣꯟꯕ ꯍꯧꯒꯠꯂꯛꯄꯅꯦꯕ ꯑꯦꯛꯁꯁꯦ ꯃꯃꯥꯟꯅꯕꯤꯁꯦ ꯑꯗꯨꯗꯩꯗꯨꯗ ꯋꯥꯏꯁꯤꯅ ꯏꯃꯥꯟꯅꯕꯤ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯈꯗꯔꯛꯅꯦꯕ ꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯦꯛꯁꯁꯤꯗꯤ ꯀꯩꯗꯧꯔꯤ ꯀꯣꯐꯤꯗꯣ ꯃꯥꯒꯤ ꯀꯣꯐꯤ ꯃꯅꯨꯡꯗꯨꯗ ꯍꯨ ꯍꯥꯞꯆꯜꯂ ꯄꯨꯊꯣꯔꯛꯑꯕꯖꯥꯠꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯋꯥꯏꯁꯤꯅ ꯍꯨ ꯍꯥꯞꯄ ꯀꯣꯐꯤꯗꯣ ꯊꯛꯑꯕꯅꯤꯅ ꯃꯥꯗꯤ ꯑꯗꯨꯝ ꯄꯠꯇ꯭ꯔ ꯑꯣꯟꯕ ꯇꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯄꯠꯇ꯭ꯔ ꯑꯣꯟꯕꯗꯒꯤꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯦꯛꯁꯁꯦ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯃꯥꯅ ꯀꯣꯐꯤꯗ ꯍꯨ ꯍꯥꯞꯆꯜꯂꯒ ꯄꯤꯊꯛꯑꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯦꯕ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯈꯤꯕ ꯃꯌꯥꯝꯗꯨꯅ ꯋꯥꯏꯁꯤꯅ ꯀꯜꯂꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯇꯧꯈꯤꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯁꯤꯔꯕ ꯃꯇꯝꯗ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯋꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯏꯊꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯂꯩꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯦꯕ ꯃꯁꯤꯅꯤ ꯉꯁꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯐꯔꯦ